Regional Institute of Medical Sciences RIMS Thabak Touriba nursing the SHAKHANGDABA singna Shel gi demand Tourakpa gi Mayok ngasi nursing na Wakat Meepham Chathakhre RIMS Hospital gi casualty mamang di Chathakiba Wakat Meepham aduga mari leinana Hospital asigi trauma center in charge Dr. Y Sundari na hai Hospital haibase laishang amaga pangkhak oi haiba wakhalon aduna mang tharaga miyamgi thogal tawnaba honaribane Humanity Service asida thawai hakchang kathokpaga loinana Thabak Touriba staff nursing da Shel gi demand tawraktuna akiba pirakpa asi laibak thibane staff nursing asigi personal contact number sing da pau foroktuna SHAKHANGDABA sing aduna Shel gi demand tawrakpadagi haunaruba tawdana thawong asigi Mayok ta Wakat Meepham asi jathabane Nakal amaromda irang asina maram oiraga hospital asida staff nurse watpagi awaba Mayok naduna laklibane awaba kaya Mayok aduna leiringai cherak asida staff nursing da ahenba awaba pirakliba asi laibak thibane maram aduna asigumba khongthang asi athubada handokpiyu amate matung tarakpadasu tawbiganu haina mahangna makha tana fongdokhe RIMS ki kainosidi ahong mamal na layang banina adu tanjasida adugumba layang na lakchari ba treatment bi ga doba khona smaya sit protest of bajisu akoi su nuai jade ba thamoida kaigino da aina hata patient gi mana to minute manga le pi badune hena akoi nuai jai ba adu akoi su mate dum tawbe ba tawjari ba adu jam toina swasam tawsida da kai kamai thabak suga to na ba question na ma arise tawre ba aduna sidi chile now sida ko nam ko request of jari ko hadi asigumba wakal lonje handok piu to ma threat to birakanu hospitals di naisangni ko ji so kuma laksabani mayam gi praja gi damak seba to ge laksabani noju praja gi seba dum to biu adubu sumaina makhal makha asugumba gi athingba apanba amasu disturbance bibirakanu haraga asigi medai kuthang sida akoi saphamriba nasin mayam jigi on behalf of the ina mayam da phongtok chapne